ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃꯅꯦ, ꯁꯣꯏꯖꯤꯟ ꯏꯔꯣꯟꯕ ꯑꯃꯅꯦ, ꯌꯦꯔꯨꯝ ꯑꯉꯧꯕ ꯑꯃꯅꯦ꯫ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯄꯥꯛꯅꯝꯁꯦ ꯀꯃꯥꯏ ꯅꯝꯃꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ꯫ ꯁꯤꯗꯤ ꯌꯥꯝ ꯀꯨꯜ ꯑꯦꯟ ꯀꯥꯝ ꯑꯣꯏꯌꯦꯕ꯫ ꯉꯁꯤꯗꯤ ꯄꯥꯛꯅꯝ ꯅꯝꯒꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯗꯣ ꯄꯥꯛꯅꯝꯁꯦ ꯁꯤꯗ ꯂꯐꯨ ꯊꯔꯣ ꯂꯩꯔꯦ, ꯅꯄꯥꯛꯄꯤꯁꯦ ꯐꯪꯗꯕ ꯃꯐꯝꯗꯗꯤ ꯅꯄꯥꯛꯄꯤ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯨꯒ ꯁꯤꯅ ꯅꯥꯀꯨꯞꯄꯤ, ꯑꯗꯨꯒ ꯁꯤꯅ ꯉꯥꯔꯤ, ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯉꯁꯤ ꯂꯩꯇ꯭ꯔꯦꯕ, ꯑꯗꯨꯅ ꯎꯃꯣꯔꯣꯛꯁꯤꯅ ꯇꯧꯔꯒꯦꯕꯀꯣ꯫ ꯑꯗꯣ ꯑꯩꯅ ꯅꯄꯥꯛꯄꯤꯁꯦ ꯐꯪꯗꯕ ꯃꯐꯝꯗ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯅꯄꯥꯛꯄꯤ ꯂꯣꯏ ꯐꯪꯅꯔꯒ ꯀꯩꯒꯤꯅꯣ ꯐꯪꯗꯕ ꯃꯐꯝꯗ ꯇꯧꯔꯤꯁꯦ ꯀꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯀꯅꯤ, ꯐꯪꯗꯕ ꯃꯐꯝꯗꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯁꯦ ꯈꯜꯂꯛꯀꯅꯦꯕꯀꯣ꯫ ꯑꯗꯣ ꯁꯤꯜꯆꯔꯗꯗꯤ ꯅꯄꯥꯛꯄꯤꯁꯦ ꯌꯥꯝ ꯐꯪꯗꯦꯕꯀꯣ, ꯑꯗꯨꯗꯨꯅꯅꯦꯕ ꯑꯩꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯗꯣ꯫ ꯑꯗꯣ ꯀꯔꯤꯝꯇ ꯍꯥꯞꯇꯕꯤꯗꯅꯦ ꯁꯤꯒꯤ ꯂꯐꯨ ꯊꯔꯣꯁꯤꯒ ꯉꯥꯔꯤꯁꯤꯒ ꯃꯣꯔꯣꯛꯁꯤꯒ ꯑꯗꯩꯗꯤ ꯕꯦꯁꯟꯒ ꯇꯧꯔꯒꯇꯪ ꯑꯣꯏꯔꯁꯨ ꯇꯧꯕ ꯌꯥꯏꯀꯣ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝꯁꯦ ꯇꯧꯕ ꯌꯥꯏꯑꯕ ꯀꯩꯅꯣ ꯍꯥꯞꯇ꯭ꯔꯒꯁꯨ, ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯔꯤꯝꯇ ꯍꯥꯞꯇ꯭ꯔꯒꯁꯨ꯫ ꯑꯗꯨꯗꯨꯅ ꯅꯄꯥꯛꯄꯤꯁꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ, ꯍꯥꯏꯗꯤ ꯍꯥꯞꯄꯁꯨ ꯌꯥꯕ ꯍꯥꯞꯇ꯭ꯔꯕꯁꯨ ꯌꯥꯕ ꯑꯣꯏꯅ ꯊꯝꯕꯤꯔꯣ꯫ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯅ ꯄꯥꯛꯅꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤ ꯍꯥꯞꯄꯁꯦ ꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤꯀꯣ꯫ ꯍꯥꯏꯗꯤ ꯅꯄꯥꯛꯄꯤꯁꯤꯅ ꯃꯦꯟꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝ ꯅꯝꯕ ꯀꯥꯟꯗꯗꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯄꯥꯛꯄꯤ ꯐꯪꯗꯕ ꯁꯤꯜꯆꯔꯗꯗꯤ ꯍꯥꯞꯄꯤꯔꯅꯨ, ꯐꯪꯕ ꯃꯐꯝꯗꯅ ꯍꯥꯞꯄꯤꯔꯣ꯫ ꯁꯤꯗ ꯂꯐꯨ ꯊꯔꯣꯁꯦ ꯍꯥꯞꯆꯤꯜꯂꯒꯦꯕꯀꯣ꯫ ꯂꯐꯨ ꯊꯔꯣꯁꯦ ꯍꯥꯞꯄꯦ, ꯑꯗꯨꯗꯨꯒ ꯀꯩꯅꯣꯃꯨꯛ ꯍꯥꯞꯄꯒꯦ, ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤ ꯍꯥꯞꯄꯦ, ꯑꯗꯨꯒ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯆꯜꯂꯦ꯫ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯒꯅꯦ ꯍꯥꯟꯅ ꯅꯣꯏꯈꯥꯏꯁꯦꯀꯣ, ꯃꯍꯤ ꯊꯣꯛꯂꯛꯅꯕ꯫ ꯊꯨꯝꯁꯦ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯌꯣ, ꯌꯥꯝ ꯍꯥꯞꯆꯜꯂꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤꯕꯀꯣ, ꯑꯩꯈꯣꯏꯒꯤ ꯌꯥꯛꯄꯗꯣ ꯑꯗꯨ ꯇꯧꯅꯤ꯫ ꯁꯤꯁꯦ ꯊꯨꯝ ꯈꯔ ꯍꯥꯟꯅ ꯍꯥꯞꯄꯒ ꯅꯣꯏꯔꯒꯦ꯫ ꯁꯤ ꯇꯧꯔꯤꯉꯩꯁꯤꯗ ꯀꯩꯅꯣꯁꯨ ꯍꯥꯞꯍꯧꯔꯒꯦ, ꯑꯩꯈꯣꯏꯒꯤ ꯍꯥꯞꯀꯗꯕ ꯃꯆꯜ ꯃꯔꯨ ꯃꯔꯥꯡ ꯑꯗꯒꯤꯗꯤ ꯃꯆꯨ ꯑꯗꯨ ꯍꯥꯞꯍꯧꯔꯒꯦ꯫ ꯃꯆꯨ ꯍꯥꯞꯄꯤꯁꯤꯅ ꯃꯆꯨꯁꯦ ꯐꯖꯅꯕꯅꯤꯀꯣ, ꯈꯔ ꯌꯥꯝꯗꯤ ꯍꯥꯞꯆꯜꯂꯨꯅꯨ, ꯌꯥꯏꯉꯪ ꯃꯅꯝ ꯅꯝꯃꯒ ꯍꯥꯎꯔꯣꯏꯕꯀꯣ꯫ ꯑꯗꯨꯒ ꯁꯤꯅ ꯃꯆꯜ ꯈꯤꯇꯪ ꯍꯥꯞꯀꯦ, ꯑꯗꯨꯒ ꯒꯔꯝ ꯃꯁꯂꯥꯁꯦ ꯈꯤꯇꯪ ꯍꯥꯞꯀꯦ, ꯌꯥꯝ ꯍꯥꯞꯄꯣꯏ, ꯈꯤꯇꯪ ꯍꯥꯞꯄꯦꯀꯣ꯫ ꯑꯗꯨꯗꯨꯒ ꯍꯥꯞꯇꯒꯨꯝꯕꯅꯤꯗ ꯑꯩꯒꯤꯁꯤꯗꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯖꯤꯔꯥꯁꯦ ꯈꯔ ꯍꯥꯞꯆꯜꯂꯦ, ꯑꯗꯨꯒ ꯅꯣꯏꯒꯥꯏꯔꯒꯦ꯫ ꯁꯤꯁꯦ ꯐꯖꯅ ꯇꯣꯠꯄꯤꯔꯒꯦꯕ꯫ ꯑꯗꯣ ꯇꯤꯜꯍꯧ ꯍꯥꯞꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯤꯜꯍꯧ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯍꯥꯎꯕꯅꯦꯕ ꯇꯤꯜꯍꯧꯒꯤꯁꯨ꯫ ꯁꯤꯁꯦ ꯐꯖꯅ ꯃꯍꯤ ꯊꯣꯛꯅꯕ ꯅꯣꯏꯒꯥꯏꯒꯦ꯫ ꯊꯨꯝ ꯈꯔ ꯍꯥꯞꯄꯒꯗꯤ ꯃꯍꯤꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯣꯏꯕ ꯃꯇꯝꯗ꯫ ꯑꯗꯨꯅ ꯊꯨꯝ ꯈꯔ ꯍꯥꯞꯄꯤꯔꯣ, ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯅꯣꯏꯕꯤꯔꯣ, ꯃꯍꯤ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ꯫ ꯑꯩꯅꯅꯦ ꯉꯁꯤꯒꯤ ꯄꯥꯛꯅꯝ ꯇꯧꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯈꯔ ꯑꯩꯉꯣꯟꯗ ꯀꯃꯦꯟꯇꯗꯤ ꯍꯥꯏꯔꯛꯇꯕ, ꯋꯥꯆꯦꯞꯇ ꯍꯥꯏꯔꯛꯄ꯫ ꯅꯪꯅ ꯄꯥꯛꯅꯝ ꯅꯝꯕꯗꯣ ꯑꯗꯨꯗ ꯅꯄꯥꯛꯄꯤ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯑꯅ ꯍꯪꯉꯛꯄ꯫ ꯑꯗꯣ ꯅꯄꯥꯛꯄꯤꯁꯦ ꯑꯩꯅ ꯊꯥꯔꯦ ꯁꯤꯁꯤꯅꯦꯅ꯫ ꯅꯄꯥꯛꯄꯤꯁꯤꯗꯤ ꯐꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯥꯏꯕ꯫ ꯃꯣꯏꯅ ꯅꯥꯀꯨꯞꯄꯤꯁꯦ ꯐꯪꯉꯦ ꯍꯥꯏꯕ, ꯅꯥꯀꯨꯞꯄꯤꯁꯦ ꯌꯦꯅꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ, ꯌꯦꯅꯝꯁꯤꯗꯤ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗ ꯑꯩꯅ ꯆꯥꯅꯤꯡꯉꯦ, ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯄꯥꯛꯅꯝ ꯅꯝꯕ ꯌꯥꯗꯕ꯭ꯔꯥ, ꯑꯝꯇ ꯅꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯕ꯫ ꯑꯗꯨꯗꯨꯒꯤ ꯅꯝꯃꯤꯅꯦꯕ꯫ ꯑꯗꯣ ꯃꯍꯤ ꯊꯣꯛꯂꯛꯏꯁꯦ ꯎꯕ꯭ꯔꯥ? ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯊꯣꯛꯍꯟꯁꯦꯕ꯫ ꯁꯤ ꯃꯁꯥꯒꯤ ꯃꯍꯤꯁꯤꯗꯒꯤ ꯐꯖꯅ ꯊꯣꯛꯍꯜꯂꯀꯥꯟꯗ ꯄꯥꯛꯅꯝ ꯅꯝꯕꯁꯦ ꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ, ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯍꯥꯞꯆꯟꯕꯕꯨꯗꯤꯀꯣ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯕꯦꯁꯟꯒ ꯇꯧꯔꯒ ꯇꯣꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯅꯕꯅꯦꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯥꯞꯆꯟꯕꯤꯔꯣꯏꯗꯕꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯍꯥꯞꯄꯒ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯋꯦ, ꯍꯥꯏꯗꯤ ꯃꯤꯒꯤ ꯄꯥꯝꯖꯕ ꯇꯦꯁꯅꯤꯗꯅꯀꯣ꯫ ꯑꯗꯣ ꯃꯌꯦꯛꯀꯤꯗꯤ ꯄꯥꯛꯅꯝꯗꯤ ꯏꯁꯤꯡ ꯌꯥꯎꯗꯅ ꯇꯧꯒꯗꯕꯅꯦꯕ, ꯏꯁꯤꯡ ꯌꯥꯎꯗꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯣꯏꯕꯤꯔꯕ ꯇꯨꯡꯗ ꯉꯥꯔꯤ ꯀꯩꯀꯥꯁꯨ ꯍꯥꯞꯆꯜꯂꯁꯦ꯫ ꯑꯗꯨꯒ ꯎꯃꯣꯔꯣꯛꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯊꯥꯗꯕꯅꯦ꯫ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯊꯥꯑꯅꯤ꯫ ꯉꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯑꯇꯣꯞꯄ ꯀꯩꯀꯥ ꯀꯩꯝꯇ ꯇꯧꯔꯔꯣꯏꯒꯦ, ꯑꯩ ꯁꯤꯁꯤꯗꯪ ꯅꯝꯃꯒ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯀꯩꯀꯥ ꯊꯣꯡꯕ ꯈꯣꯠꯄꯕꯨꯗꯤ ꯑꯩ ꯂꯣꯏ ꯇꯧꯔꯦꯕꯀꯣ, ꯁꯣꯏꯖꯤꯟ ꯑꯃ ꯏꯔꯣꯜꯂꯦ, ꯑꯗꯨꯗꯨꯒ ꯇꯧꯔꯦꯕꯀꯣ꯫ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑꯦꯕ, ꯑꯩꯒꯤ ꯀ꯭ꯂꯥꯁ ꯂꯩꯌꯦꯕꯀꯣ꯫ ꯑꯗꯨꯗꯨꯅ ꯑꯩ
ꯍꯥꯏꯗꯤ ꯑꯇꯩ ꯑꯇꯩ ꯅꯝꯕ ꯈꯣꯠꯄꯗꯨꯗꯤ ꯎꯠꯂꯔꯣꯏꯒꯦ, ꯃꯦꯟ ꯑꯣꯏꯅ ꯄꯥꯛꯅꯝꯁꯦ ꯁꯤꯁꯦ ꯎꯠꯂꯛꯑꯒꯦ, ꯑꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯣ꯫ ꯑꯗꯨꯗꯨꯒ ꯃꯃꯥꯡꯒꯤ ꯐ꯭ꯔꯥꯏꯗꯦꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯍꯧꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯀ꯭ꯂꯥꯁ ꯀꯩꯀꯥ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯗꯨꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯅ ꯅꯝꯃꯤꯁꯦ ꯁꯟꯗꯦꯅꯦ, ꯁꯟꯗꯦꯁꯦ ꯑꯩ ꯇ꯭ꯌꯨꯁꯗꯦꯗ ꯊꯥꯒꯠꯂꯛꯀꯅꯦꯕꯀꯣ꯫ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯂꯩꯌꯦꯕ, ꯑꯗꯨꯗꯨꯅ ꯊꯥꯒꯠꯂꯛꯏ꯫ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ, ꯌꯥꯝ ꯆꯤꯜꯂꯦꯕ ꯍꯟꯗꯛꯁꯦ ꯑꯩ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕꯅꯤꯅ꯫ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯧꯔꯦ, ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯁꯤ, ꯁꯤ ꯃꯍꯤ ꯐꯖꯅ ꯊꯣꯛꯑꯦꯗꯅꯀꯣ, ꯑꯗꯣ ꯃꯍꯤꯁꯦ ꯐꯖꯅ ꯊꯣꯛꯑꯕꯅꯤ ꯍꯧꯖꯤꯛ, ꯏꯁꯤꯡ ꯍꯥꯞꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯀꯣ, ꯑꯗꯨꯏꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ꯫ ꯃꯥꯌꯦꯞꯁꯤꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏꯌꯦ, ꯀꯩꯅꯣꯅꯒ ꯊꯤꯜꯂ ꯄꯣꯠꯅꯤꯗ, ꯉꯥꯔꯤ ꯃꯔꯨꯅ꯫ ꯑꯗꯨꯒ ꯁꯤꯅ ꯕꯦꯁꯟꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯒꯦ, ꯌꯦꯡꯉꯒ ꯁꯨꯝ ꯍꯥꯞꯁꯦ, ꯑꯗꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯖꯤꯟꯈ꯭ꯔꯗꯤ ꯑꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯔꯒ ꯌꯦꯡꯁꯦ, ꯄꯨꯂꯞ ꯍꯥꯞꯆꯤꯟꯕꯗꯣ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯗꯤ ꯅꯠꯇ꯭ꯔꯥ꯫ ꯕꯦꯁꯣꯟꯁꯦ ꯄꯦꯀꯦꯠꯀꯤꯗꯣ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯞꯄ ꯌꯥꯔꯦ, ꯑꯗꯨꯒ ꯄꯦꯀꯦꯠꯀꯤ ꯅꯠꯇꯕꯗꯣ ꯑꯗꯨꯗꯨꯗꯤ ꯈꯣꯂꯥꯗꯣ ꯑꯗꯨꯗꯨꯗꯤ ꯁꯨꯃꯥꯏꯅ ꯆꯥꯂꯣꯅꯤ ꯑꯃꯗ ꯐꯖꯅ ꯅꯤꯊꯣꯛꯄꯤꯌꯣ, ꯅꯠꯇ꯭ꯔꯗꯤ ꯇꯤꯟ ꯀꯥꯡ ꯑꯗꯩꯗꯤ ꯐꯠꯇꯕꯒꯨꯝꯕ ꯌꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯦꯕ꯫ ꯑꯩꯅ ꯍꯥꯞꯆꯤꯜꯂꯒꯦ, ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ, ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯜ ꯑꯦꯟ ꯀꯥꯝ ꯑꯣꯏꯌꯦꯕ, ꯑꯗꯨꯅꯅꯦ ꯌꯥꯝ ꯏꯪ ꯇꯞꯅ ꯉꯥꯡꯉꯤꯁꯦ꯫ ꯕꯦꯁꯟ ꯌꯥꯝ ꯍꯥꯞꯆꯤꯜꯂꯁꯨ ꯍꯥꯎꯄꯣꯠꯇꯦ, ꯃꯥꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒꯀꯣ, ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄ ꯆꯥꯡꯁꯦ ꯕ꯭ꯔꯤ ꯕ꯭ꯔꯤꯒ ꯅꯣꯏꯕꯁꯤꯗ ꯍꯩꯅꯔꯝꯗꯕꯁꯨ ꯌꯥꯏ, ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯅꯠꯇ꯭ꯔꯥ꯫ ꯑꯗꯣ ꯁꯤꯁꯦ ꯐꯔꯦ, ꯀꯩꯅꯣꯗ ꯍꯥꯞꯆꯤꯜꯂꯒꯦ, ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯂꯥꯗ, ꯑꯗꯨꯗꯨꯒ ꯅꯝꯃꯁꯦ꯫ ꯑꯗꯨꯗꯤ ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯛꯑꯒꯦꯕꯀꯣ, ꯍꯥꯞꯆꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯂꯥꯁꯦ ꯐꯖꯅ ꯇꯩꯊꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯒ ꯂꯩꯔꯕꯅꯤꯀꯣ, ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯄꯥꯛꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯦ, ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗꯅꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯦꯗꯅ ꯊꯨꯅꯕꯅꯦꯅ, ꯑꯗꯨꯗꯨꯒ ꯅꯝꯃꯦ, ꯑꯗꯨꯕꯨ ꯃꯍꯥꯎ ꯂꯩꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁꯔꯗ ꯀꯥꯝꯗꯕꯤꯗ ꯍꯥꯟꯅ ꯑꯗꯨꯝ ꯄꯥꯛꯅꯝ ꯅꯝꯕꯁꯦ, ꯍꯥꯏꯗꯤ ꯌꯥꯏꯕꯁꯦ, ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯟꯕꯅꯤꯀꯣ꯫ ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯑꯃ ꯀꯩꯅꯣꯗꯨꯁꯨ ꯍꯥꯎꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ, ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯥꯛꯅꯝ ꯀꯩꯅꯣꯁꯦ プレッシャーꯗ ꯀꯥꯝꯊꯣꯛꯄꯁꯦ ꯍꯥꯎꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ, ꯍꯥꯎꯋꯦꯕꯀꯣ, ꯑꯗꯨꯕꯨ ꯍꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯍꯦꯜꯂꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝꯁꯦ ꯌꯣꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯣꯝꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯌꯣꯝꯕꯤꯌꯣꯕꯀꯣ, ꯏꯌꯥꯗ ꯌꯥꯏꯌꯦꯕꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯆꯜ ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯔꯤ ꯑꯗꯨꯝ ꯅꯝꯍꯟꯈ꯭ꯔꯒ ꯑꯗꯨꯝ ꯍꯥꯎꯕ ꯄꯣꯠꯅꯦꯕ, ꯑꯗꯨꯗꯤ ꯄꯥꯛꯅꯝ ꯅꯝꯅꯕ ꯇꯧꯔꯁꯦ꯫ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯄꯥꯛꯅꯝꯗꯣ ꯍꯥꯞꯄꯁꯦꯀꯣ, ꯁꯨꯃꯥꯏꯅ, ꯑꯗꯨꯗꯨꯒ ꯃꯩꯁꯦ ꯃꯦꯗꯤꯌꯝꯗ ꯊꯝꯁꯦ, ꯍꯥꯏꯗꯤ ꯀꯥꯁꯜꯂꯛꯄꯅ ꯍꯥꯟꯅꯤꯕꯀꯣ, ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯍꯥꯏꯅ ꯅꯝꯕꯤꯔꯁꯦ꯫ ꯐꯖꯅ ꯁꯗꯟꯅꯤꯀꯣ ꯁꯤꯁꯦ, ꯐꯦꯡꯉꯕꯅꯦ, ꯅꯟꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯑꯄꯥꯛꯄꯒꯨꯝꯕ ꯑꯃ ꯌꯦꯡꯉ ꯑꯗꯨꯝ ꯊꯝꯕꯤꯌꯣꯕꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯔꯣꯟ ꯊꯣꯛꯈꯤꯒꯦ꯫ ꯏꯔꯣꯟꯕꯁꯦ ꯑꯃ ꯂꯣꯜꯂꯅꯤ, ꯑꯗꯨꯒ ꯄꯥꯛꯅꯝ ꯑꯃ ꯇꯧꯔꯅꯤ, ꯌꯦꯔꯨꯝ ꯑꯃ ꯍꯧꯁꯤꯔꯥ ꯈꯜꯂꯤꯌꯦ, ꯑꯗꯨꯒ ꯐꯖꯅ ꯆꯥꯅꯕ ꯍꯥꯎꯕꯅꯤꯀꯣ ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯕꯁꯤꯁꯨ꯫ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯣꯡꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ, ꯏꯟꯖꯥꯡ ꯁꯤꯃ ꯊꯣꯡꯕꯤꯔꯛꯎ ꯈꯣꯠꯄꯤꯔꯛꯎꯅ ꯁꯖꯦꯁ ꯈꯤꯇꯪ ꯇꯧꯕꯤꯔꯛꯑꯣ, ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯛꯀꯦꯕꯀꯣ꯫ ꯑꯩ ꯑꯗꯨꯝ ꯌꯥꯝꯅ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯣꯏ ꯍꯩꯌꯦꯕꯀꯣ, ꯑꯗꯨꯅ ꯊꯣꯡꯍꯟꯅꯤꯡꯕ ꯄꯣꯠ ꯂꯩ ꯇꯥꯔꯒꯗꯤꯅꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ, ꯀꯔꯤ ꯊꯣꯡꯍꯟꯅꯤꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ, ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯛꯀꯦꯕ꯫ ꯑꯗꯣ ꯁꯤꯒꯤ ꯃꯣꯔꯣꯛ ꯃꯀꯨꯁꯤꯒꯨꯝꯕꯁꯦ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ, ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧꯊꯣꯛꯀꯦ꯫ ꯃꯤ ꯀꯅꯥꯒꯨꯝꯕꯒꯤꯗꯤ ꯐꯖꯅ ꯅꯣꯏꯈꯥꯏꯔ ꯍꯥꯞꯄꯁꯨ ꯂꯩꯕꯅꯦ, ꯑꯗꯣ ꯑꯩꯗꯤ ꯇꯧꯔꯔꯣꯏ, ꯍꯥꯟꯅ ꯑꯣꯏꯅ ꯎꯕꯗ ꯑꯃꯨꯛ ꯍꯪꯒꯣꯏ ꯂꯩꯔꯝꯗꯅꯕ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯦ 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 ꯅꯣꯏꯒꯥꯏꯕꯒꯤ꯫ ꯉꯥꯁꯦ ꯐꯖꯅ ꯊꯥꯛꯑꯒꯅꯦ ꯆꯥꯕ, ꯁꯣꯏꯖꯤꯟ ꯏꯔꯣꯟꯕ ꯐꯖꯅ ꯍꯥꯎꯕꯅꯦ, ꯑꯗꯣ ꯈꯪꯗꯦ ꯄꯥꯝꯅꯗꯕ꯭ꯔꯥ, ꯄꯥꯝꯗꯕ ꯃꯤꯁꯨ ꯂꯩꯕꯅꯦ꯫ ꯍꯥꯟꯅ ꯐꯖꯅ ꯅꯣꯏꯈꯤꯒꯦ꯫
ꯍꯪꯒꯣꯏꯕꯤꯅꯨꯀꯣ ꯑꯩ ꯈꯨꯠꯀꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯝꯃꯕꯅꯦ ꯑꯗꯨꯗꯤ ꯏꯔꯣꯟꯕꯁꯦ ꯇꯠ ꯂꯣꯟꯊꯣꯔꯛꯑꯒꯦ 이제 ፈዘና ኩዳን ተሃምዶ ꯈꯨꯠꯅꯒ ꯆꯕꯨꯛ ꯂꯣꯟꯕꯁꯦ ꯌꯥꯝ ꯍꯩꯅꯗꯕ꯭ꯔꯥ ꯎꯕꯗ ꯑꯗꯣ ꯈꯨꯠꯅ ꯂꯣꯟꯗ꯭ꯔꯗꯤ ꯍꯥꯎꯇꯕꯅꯦ ꯁꯤꯗꯩꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯐꯖꯅ ꯊꯥꯛꯆꯟꯕꯤꯔꯁꯦ ꯍꯥ ꯅꯥꯀꯨꯞꯄꯤꯁꯦ ꯆꯥꯏꯁꯤꯜꯂꯒꯦ ꯅꯥꯀꯨꯞꯄꯤꯒ ꯐꯖꯅ ꯆꯥꯏꯕ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯖꯤꯟ ꯏꯔꯣꯟꯕꯁꯦ ꯑꯗꯨꯗꯨꯒ ꯇꯤꯜꯍꯧ ꯈꯔ ꯆꯥꯏꯕꯤꯔꯒꯦ ꯄꯥꯛꯅꯝꯗꯤ ꯂꯣꯏꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯁꯦꯕ ꯃꯃꯥꯏꯁꯦ ꯍꯧꯖꯤꯛ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯁꯥꯕ ꯍꯥꯏꯕꯗꯤ ꯃꯃꯥꯡꯁꯦ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯈꯔ ꯉꯝꯃꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥꯁꯦ ꯈꯔ ꯑꯣꯟꯊꯣꯛꯄꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯥꯡ ꯃꯥꯟꯅꯅ ꯃꯨꯟꯈꯤꯅꯕꯀꯣ ꯉꯁꯥꯏꯒꯤ ꯄꯥꯛꯅꯝꯗꯣ ꯂꯣꯏꯔꯦꯕꯀꯣ ꯁꯤꯁꯦ ꯃꯊꯛꯇ ꯃꯨꯔ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯌꯥꯏꯉꯪꯂꯥꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯀꯥꯁꯜꯂꯒ ꯃꯥꯒꯤ ꯃꯀꯨꯗꯣ ꯃꯊꯛꯇ ꯀꯥꯁꯜꯂꯒ ꯑꯗꯨ ꯇꯧꯕ ꯑꯗꯨꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄꯗꯣ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯌꯥꯝꯅꯗꯤ ꯇꯧꯗ꯭ꯔꯦꯀꯣ ꯄꯥꯛꯅꯝꯁꯦ ꯁꯨꯃꯥꯏꯅ ꯑꯃ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯗꯤ ꯆꯥꯛ ꯊꯤꯕ ꯍꯧꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯛ ꯊꯤꯔꯒꯦꯕꯀꯣ ꯇꯦꯁꯀꯨꯝꯕ ꯑꯃ ꯇꯧꯍꯜꯂꯀꯥꯟꯗ ꯑꯩꯅ ꯊꯣꯡꯉꯤꯕ ꯄꯣꯠꯇꯣ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯀꯥꯏꯅ ꯎꯠꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯎꯋꯤ ꯅꯠꯇ꯭ꯔꯒ ꯍꯥꯎꯇꯦꯗꯣ ꯈꯪꯉꯦꯗꯅ ꯑꯗꯨꯗꯨꯅ ꯊꯣꯡꯉꯒꯗꯪ ꯇꯣꯛꯈꯤꯕꯗꯣ ꯇꯧꯅꯤꯗ ꯑꯩꯈꯣꯏ ꯃꯥ ꯍꯦꯛ ꯎꯠꯂꯤꯁꯦ ꯌꯦꯔꯨꯝꯁꯦ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯞꯄꯤꯔꯒꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯃ ꯍꯧꯋꯦꯕꯀꯣ ꯌꯦꯔꯨꯝꯁꯦ ꯑꯦꯛ ꯔꯣꯜꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯍꯧꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯃꯥ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯦ ꯑꯩꯅ ꯀꯧꯔꯨꯔꯦꯕꯀꯣ ꯆꯥꯔꯒꯦ ꯍꯥꯎꯗꯧ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯉꯁꯤꯗꯤ ꯃꯈꯛ ꯈꯖꯤ ꯌꯦꯡꯕꯗ ꯍꯥꯎꯗꯣꯏꯅꯦ ꯐꯖꯅ ꯏꯔꯣꯜꯂꯦ ꯑꯗꯨꯗꯨꯒ ꯄꯥꯛꯅꯝ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯃ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯎꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯉꯩ ꯇꯤꯟꯅꯥꯏꯁꯨ ꯄꯥꯛꯅꯝꯗꯨꯗꯤ ꯌꯦꯡꯉꯨꯁꯦ ꯄꯥꯛꯅꯝꯗꯨꯅꯦ ꯃꯦꯟꯗꯤ ꯃꯣꯔꯣꯛ ꯁꯥꯗ ꯍꯥꯎꯔꯝꯅꯤ ꯌꯦꯔꯨꯝꯗꯣ ꯑꯃꯨꯛ ꯆꯥꯔꯣ ꯑꯗꯨꯒ ꯂꯣꯏꯁꯟꯅꯕ ꯄꯥꯛꯅꯝ ꯌꯥꯝ ꯍꯥꯎꯋꯦꯗꯣ ꯈꯔ ꯀꯟꯅ ꯉꯥꯡꯉꯣ ꯃꯤ ꯇꯥꯅꯕ ꯍꯥꯎꯋꯦ ꯄꯥꯛꯅꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯛꯅꯝ ꯍꯥꯟꯅ ꯆꯥꯔꯤꯌꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯇꯦꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯥꯟꯗꯦꯁꯨ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ